Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Center Sarkar na senba chaliba chahi 2025-26 ki opium poppy cultivation ki annual licensing policy lautokre. Ni Delhi tang 12 September da Madhya Pradesh, Rajasthan amadi Uttar Pradesh da opium poppy thananaba annual licensing policy 2025-26 lautokre. Haidiba licensing policy asida farmers la amaga lising kungamathoi gi mathakta eligibility oi haidiba licensing asida anuba farmer lising amaga chawngam state ahum asi punsilaga hengalakri hairi. Licensing policy asigi valid asi October 1 2025 tagi hauraga September 1 2026 fauba oigani hairi aina finance minister na makata na fungdorokli. Licensing asina country sida darkar taba alkaloid masina essential narcotic drugs puthokpada mateng oinaba ni hairi. Licensing asigi makada hectare amamamda kg chamapan thoknanaba pandam thamli amadi government na hectare amamamda kg chani pandagi taraba licensing holders adu license kakpagi policy su lei haina asumna phongdokli. Ngasi-ngasimak Manipur da opium poppy cultivation ki crisis asi directly or indirectly center sarkar na support tawraba haina asumna jingadaba ngamlakti. Makhatar pada March 2025 ta class 10 ta tamliba angang amana powerful speech pibagi matung ina speech asina motivation ama oiraga September 2025 ta Nepal pumba tangoi onkibada mateng oikibra haina panari thaudo asida protest tawmbadagi violence ta oltuna Kathmanduda Jenjina akan by storm amaga pangkak oina Parliament building government ki building kaya tangoi onhanki amadi mioi taraga mapan hendana bikhamnaki amadi asuk open kaya ama yauki. Thaudo asida khangba ngamlaktaduna Nepal ki Prime Minister KP Sharma Oli yauna phamnaiba kaya ama resign tawduna magi hawa hinganaba chenaba taki. Thaudo asigi space myamda taminasi. Our ancestors shed their blood to give us this nation. We cannot sell it, we cannot lose it. Now we must decide, will we drown in the darkness of despair or rise at the sun of hope? Will we change the fate of this nation or will we let it remain in shackles? King Birendra once said, even if I die, shall my country live on? All the youths, carry these words in your heart and engrave a monument of change in the cause of history. Nepal is ours and its future is in our hands. Jai Yuva, Jai Nepal! Amaromdana Modi laklaga apava porpagi mahut Tairen khiktokpasu sengdoknabagi phimda lakle RPI A Youth Wing Prime Minister Narendra Modi na ngara Manipur da laklamnaba khongchat asida lamdamsigi Iran gi matangda wahum amata thamlamdabasi miyamgi apambagi onatenabani. Khongchat asida apava portuna khongul tahalambagi mahuta mahak chatkibaga Tairen pungphai khiktokpasu sengdoknabagi phim oiraktibasi laibakthibani haina Republican Party of India Athwale RPIA Manipur Youth Wing gi President Sital Oinam na phongdorokli. Kaisampata leba party asigi office ta Prime Minister gi khongchat asiga mari lenana pangthokkiba pawgi mifum amada Sital Oinam na makhatana hai RPIA party asida opposition natragana ruling haiba wakhalo leitana afaba tawgidamak thagatuna mating pangduna lakpani. Ngarangi Prime Minister gi khongchat adusu Manipur gi irang sigi warosin ama oiba yaba state sigi afaba kya laktolambadra haibagi thajaba amaga loinana harau phongdunabagi nungaina du leibani adubu madigi ona tenabada chahi ani makhai fakadorba irang sigi matangda wahi amata palamdana chatkiba sina mahaki khongchat asi miyamgi apambagi ona tenaba oire. Mahakna Manipur panduna hiram kyada thagalamki adugi damatadi mahaku thagali adumaku irang asi matangda wahi amata palamdaba adugidi laibakthibani hairi. Manipur da hojik oriba miyamna pamliba singsi sakot thawangi thabakni haiduna lambi thong loisang kya sangarambadu nate India ki constitution piba hak ama oiriba free movement fawba fangbana leiba lamdam sigi miyamda lambi semli hairaga harawgada banate. Lambi de gari extend ama thokpada extend adu da sokliba midu hana laenge haiba waklon khandana gari adu hana semgani sargani madu aramba khunthang oigani. Mahakna makhatana hakibada Manipur ani thokpagi matawgunna lepak sigi Prime Minister lagaga makum ani thokna miyamgi mifam pangthokpasi kari wahan thok leibage state sida miyamgi mihut oina leriba MLA sing amata oina saruk yahanabagi motta tongan tharom pangthokkibana kari marambino hanadigi nakal ani gi marakta chatokchasin yanadana leibasi mahakna lakningai nakal ani maki lusinbasing amata oina ponsinduna chatokchasin yahalam dabagi maramna karigino leipa amagi Prime Minister laklami hairaga mahakna laklambagi mayek laraba khudam kaya thamlambagi mutta mahak hek khankibaga lamdam sigi miyamna tairena khiktoktuna sengtok chamthoknaba silibana karigino haina sumna phongdorokli.
ꯑꯃꯔꯣꯝꯗꯅ ꯕꯣꯂꯣꯏ ꯆꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯦꯂꯣꯏꯁꯨ ꯆꯨꯔꯦ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯊꯧꯕꯥꯜꯗ ꯂꯩꯕ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯂꯨꯞ ꯇꯥꯜꯒꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤ ꯊꯧꯕꯥꯜ ꯑꯆꯧꯕ ꯀꯩꯊꯦꯜ ꯃꯈꯥ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝꯁꯤꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯊꯧꯕꯥꯜ ꯑꯦꯁꯤꯒꯤ MLA ꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯊꯧꯔꯝ ꯃꯄꯨ ꯈꯥꯡꯕꯣꯛ ꯑꯦꯁꯤꯒꯤ MLA O ꯁꯨꯔꯖꯀꯨꯃꯥꯔ ꯇꯥꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯀꯥꯎꯟꯁꯤꯜ ꯃꯥꯏꯀꯦꯜ ꯈꯥꯡꯕꯣꯛ ꯑꯦꯁꯤꯒꯤ ꯑꯦꯛꯁ MLA ꯑꯣꯀ꯭ꯔꯝ ꯑꯣꯡꯕꯤ ꯂꯟꯗꯣꯅꯤ ꯑꯃꯗꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯂꯣꯏꯅꯕꯤ ꯊꯧꯅꯥꯎꯖꯝ ꯑꯣꯂꯤꯚꯤꯌꯥꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯥꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯦꯗꯚꯥꯏꯖꯔꯤꯁꯤꯡ ꯑꯃꯁꯨꯡ ꯊꯧ ꯄꯨꯔꯤꯕꯁꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯔꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯕꯣꯂꯥꯏ ꯆꯨꯕ ꯅꯠꯇꯅ ꯁꯦꯂꯥꯏ ꯆꯨꯕꯒꯤ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯔꯦ ꯁꯦꯜꯕꯨ ꯄꯤꯔꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯨꯔꯣ ꯀꯥꯞꯁꯤꯜꯂꯦ ꯃꯤ ꯍꯥꯠꯂꯨꯔꯣ ꯍꯥꯠꯂꯦ ꯑꯑꯣꯟꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯆꯪꯉꯤ ꯃꯤꯌꯥꯝꯅ ꯂꯥꯏꯅꯥ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯔ ꯏꯁꯨꯗꯤ ꯏꯟꯗꯤꯌꯥ ꯂꯩꯄꯥꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯤꯗꯥꯁꯤ ꯀꯔꯤꯅꯣ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯗꯦꯜꯂꯤꯒ ꯏꯝꯐꯥꯜꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯑꯗꯨꯅꯤ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤꯔꯤꯕ ꯄꯥꯋꯔ ꯑꯦꯟ ꯂꯣꯀꯦꯜ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯍꯪꯈꯤ ꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ